Break ki matungda maya mutaram nok shari makata ba pau sing muk pizari. Tender file hold ba farm mana case to silakpadage BOSEM na lairik namnaba che chingbagi thabak makata na paikhat pa lep khibana lakli January angan ba sarukta ki haugadaba academic session English sing aniga kun gataruk nangnaba BOSEM na maheiroi singa lairik fanghanba ngamdaba ki fibamda leire haina maheiroi luptaruk na nungnang ba fongdorakli hiramasika mari lenena maheiroi luptaruk AMSU MSF DESAM KSA SUK amadi AIMS na sinduna 𝐭𝐚𝐿 da Leiba MSF ki office tapang to papawmi singa unaba mada luptaru ki coordinator 𝐥𝐨𝐮𝐤 na fongdo kibani magna makha taraduna BOSEM amadi education S ki makha da leiba school singi maheiroi singna tamniba lairik singa se BOSEM na chahi khudinggi puthokli hairiba lairik singa se namnaba BOSEM na hokiba chahi singda October tha faoba da tender ki process pumba loisinduna lairik namaki thabak ase haubani January tha gi ahoba da gi haugadariba academic session English singa niga kun gatarukta maheiroi singna tamgadaba sing BOSEM na maheiroi singda matam chana piba ngamgani haibigi thazaba leitre masigi mathakta purakadaba che singa sina kumjai English singa niga kun gataruk ki HSLC examination ge answer paper su namgadaba oibana hairiba exam asida su chawna chaitheng fanglagadra haibigi chingnaba maheiroi luptaruk ta leire maramasina hiramasida lenga ki mari leinaba singa athuba matamda migyeng changduna chayet naba asi loisinduna athuba matamda quality leiba che sing chingduna lairik number asi hobiu karigumba hiramasida lenga ki mari leinaba singna mathau taba thabak lokhatrabadi luptaruk ki maikai dige maheiroi singi laga khongjang kaya changselakpa yai haiki lairik phangroi bra haibagi chingnaba ma akhoi da phawrok pasina maram oirakan da akhoi ngasi wak asi lairik phanghanbagi damakta akhoi authority haibadi board of secondary education manipur nobe amadi manipur lenga na yingsilakan da akhoi che mapa gamdagi chingniba laik namniba chingniba si chailaba leiniba si karai dano thi dopiraga masi athubada akhoi che sing asi laik namnaba che sing asi manipur da phangallakan da अखोई प्रिंटिंग ऑर्डर है लाइक असिबु नमनबगी मु प्रोसेस अमु तवदोइनि जे ला मतुंदा मदुगी प्रोसेस लोहिलकांदा अखोई मथंग 26 एकेडमिक असिगी माइ मसिंग तंगदरिबा माहिरोइ सिंगना पाइगदरिबु लाइरसे फंगनबा खनगदौनि मदुगा मसि कनागुंबा आइगी इंटरेस्टा खुनाइ सिगी अवनम पोरकदरिबा माहि मसिंग तंबगी कांगोंददी मसि खरा अखोई हंतोपिबा मचंगी